Assalamualaikum. Ai kerang mereka ada gini. Ai jimin aneskan gawe. Ai nak lagi bahasa je. Ai di bawah ni mahak hediket ni. Luar liba isha magyo hediket ni. Walon baru tonya jadi. Na ai di bawah se. Nadana lagi. Na thyroid cancer ni. Kogi lagi jaba manchi bonduk thamlaga agoi babaji laying jabani adubu laying badi makhata na laying hini haure kana gumana angamba mating mangangambra tarangambra angam mating ditapang biyu aji mamangda Agoji babai ming haja udre, aji babai ming di elarudin kawi. Agoji masih jo, sugar ni, adana sugar na naraga lagi na, ipagi anak badi jo mapung pana, tobang ngam jade. Ajo mija mimana dabana ya. Edike poganena we babagi matin yo yamata bangamde aduna aina bigam charu dabanena aina miga mimana ru dabanena ipagi maning thungan malungamte aduna mayamda angam kita mating ka biyo aiji babase laying madungam jatre aduna angam no biyo aduna Ipagi anabaji bigam sina lubajina ipagi macimana lairiba ipai tonjingina angam paisa pinare adugi paisa dunadi ipagi layeng majina di kunade mancang kayama karare aduna juko nabalate hoji kyu makhata na layeng gini makhata yengbaji doidri Agoi babagi anabaji mating pamangam jatraga su alada dua kana to biu agoi mayam su alada kana dua to jeke masih haraga jadage assalamualaikum